ꯑꯍꯥꯟꯕꯃꯛꯇꯗ ꯑꯃꯨꯛꯀ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯦꯁꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀ꯭ꯋꯥꯔꯇꯔ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯌꯧꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ 2021ꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯥꯔꯇꯔꯗ ꯑꯩꯈꯣꯏ ꯆꯪꯂꯛꯇꯨꯅ ꯂꯩꯌꯦ ꯍꯟꯗꯛꯀꯤ ꯀ꯭ꯋꯥꯔꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯥ ꯑꯁꯤ ꯑꯩꯈꯣꯏꯅ present truth in Deuteronomy ꯍꯥꯏꯔꯤꯕ Bible-gi lyric aduda yauriba hauzik-hauzikki aikhoigidamakta kanaba the present truth asengbasing adu karamaina phongdokpibra haibse aikhoi handaki quarter si chupna aikhoi tamthagani aduna aikhoi ngasigi ahanba para fourth quarter gi first Sabbath ahanba Sabbath asigi para asigi mamingna a preamble of Deuteronomy or natraga the introduction of Deuteronomy haiba lyric asigi wahau thok haiba tare mahaki introduction haiba adu ekhoina sumai ngasigi ekhoigi memory text asi 1 John chapter 4 gi verse 8 ahanba John gi panduk mari gi pot nipan da ekhoina sumai ni yengmina maduda sumai ni iduna laye he who does not love does not know God for God is love fine hai kanagumba miyoi amana mangonda nungsiba adu leitrabadi mahak ishorbu kaidaunungda su khangde maramdi ishordi nungsibane haina ngasigi memory text aikhoi bu piduna laye hoi asengba mak ase ishor ase nungsibane ishordagi nungsiba lakpa natte adubu ishor adumak ase nungsibane haibase aikhoi bu Bible ge mafam khudingda tak piduna laye madumak ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯑꯁꯤ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯑꯔꯊꯥꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯅꯤꯡꯉꯥꯏ ꯑꯁꯨꯃꯥꯏꯅ ꯍꯣꯠꯅꯁꯤ Deuteronomy ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯁꯦ Septuagint Greekꯇ ꯍꯟꯗꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ Deuteros ꯍꯥꯏꯕꯁꯦ Greek ꯂꯣꯟꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯁꯤꯒꯤ ꯑꯔꯊ ꯑꯁꯤ second ꯑꯅꯤꯁꯨꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ nomos ꯍꯥꯏꯕ ꯑꯁꯤꯅ law ꯌꯥꯊꯪ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ Deuteronomy haibase the second law ani suba yathang ani suba wayel yathang haina sumaina hanba yai masigi lyric asida ishor na magi masasing Israel masasing bo how do God deals with the people of Israel masasinga ishor na gramaina loina bi khibra makoi gi wilderness ta chalak pakanda ishor na gramaina loina bi khibra amasung aduga loina na masidagi ngasi aikhoi leihoriba akonba miron asida leihoriba aikhoi gi damakta kari present truth reveal tawbiba yabra haibado Deuteronomy gi lyric ta smaina mayek lana iduna laye hoi masige lyric ase matam amada kanagomba nasu book of covenant haina su khangnai warep nabiba adugumba lyric ne haina su khangnai chawkhraba lyric matam kuina changlaga ikhiba lyric ase aikoina hapta amada masise loina khangdokse haibade aikoi wagani madumakti ngamloi adubu ngasigi parana haibagumna preamble natraga introduction maru oiba khara ado point ado focus tawraga maru oiba sing ado lauthorga musumaduge context ado understand tawrabadi the whole book of Deuteronomy se aikoina asumaina gyan tae haibasi su aikoina haiba ngamgani aduna ngasi aikoina yengadabasi the preamble of Deuteronomy gi introduction aduda aikoina sumaina yengba kanda 1 John 4 verse 8 aikoina hojik memory text ta pakhibado aikoina phajana parabadi sumaine aikoina uba phange madudi God is love ishor asi nungsibani adubu masida aikoina yengba kanda it is not God's love ishorna nungsiye haibanate natraga ishorna nungsibase phongdokpi haibanate natraga ishorna magi lamchat chajat magi wangang sangangda nungsibasing ase mingonda uthokpiye haina haide adubu masida God is love asengba ishor asimak nungsiba aduni what is love haina aikoi ngonda question mi na hanglak pakanda nungsiba haibse karino haiba kanda the real
answer aseng ba answer paukhum ado pi se hardi God is love haina sumaina ekoina khumba yai ishor ase nungsi bane nungsi ba bu define tawba ekoina ngamloi adubu kari gumba ekoina ishor bu khanglabadi o ishor ase nungsi bane haibse ekoina sumaina haiba ngamgani hoi ekoi gi human limited knowledge asinadi ekoi ishor na ekoi bu kayamuk nungsibra amasung ishor ase nungsi bane haibge phrase ase ekoina understand tawbada yamna wagani haibse aina understand aina khange adu erabasu if ever there is no God karigumba ishor adu lairambadi then there would have no love nungsiba adu su lairamloi Prithibi asida ngasi aikoi gi thamoida nungsiba machet khara phauri base ishor laibagine karigumba ishor adu lairamdrabdi taibang pan asida nungsiba haibada aikoi masak khanglam loi haibasi so aikoi na khange sumaina if God is love karigumba ishor asina nungsiba tarabadi his governance mahaki government mahakna pangthokriba thabak thoram ngang le sak le ba suri nom le ba amasung magi even his judgment maki wayel bichar adu phawa is governed with love nungsi bana thangani habsa ekoina khange nungsi haiba mioi amatana atopa mi bu tu tak haina hairoi amo topa mi bu tu kachaba ngamloi maramdi mangon ma ase nungsiba laibagini adugumna ishor ase nungsiba oibanina aikoi taibang mi kanabu su manghan bangam manghan ningde adubu aikoi mayam bu kanbi ba haibse madugi nungsiba adudige thorakpani masi ishor gi character ne haibse aikoi na uba phange aduna aikoi na Deuteronomy 6 ki 5 ta ishor na kri hai aina nokoi ba aduk kimatik nungsibi banina nakhoi su aibo amuka nungsiyo haibase ishor gi apambane ekoina Deuteronomy 6:5 ta pabaganda love your God with all your heart with all your soul and with all your might haina sumaina ibi baso ekoina thengne ishor bu na koina na koi gi thawai hakchang pangan pomnamak yauna nungsigada bane haibse su ishor na ekoida pautak pibi bane maramdi ishor ase nungsi bane ekoina grigumba ishor gi tung inge harade ekoi su nungsiba ado masak khangpham to e nungsiba ado masak khangse de ekoi ishor bu khangba ta bane ngasa ekoina memory text ta pa ki bagumna kanagumba mioi amada nungsiba yaudраga ai christian ne ai dharma chen bane haina laibado mado machin thi bane mado ishor bu khangda bane maramdi karigumba nangna ishor bu in khangba tasengnamak khangba oiram lagi nangonda soidana nungsiba adu laigani haina ekoi ngonda sumaina takpi hoi take away lesson nungsiba has a freely receive and freely should be given aikoi maman amatta yaudana aikoi ishor dagi phangbane adugumna aikoi na su atopa singbu aikoi na nungsiba matamda it should be free maman yaudba nangna adu tawradi aina nungsigani haiba adu nate taibang pan gi nungsiba digrira as long as mana aibu nungsiriba makai mana aina haibase illiba makai mana aigi company oiriba makai aikoi na mabu nungsi karigumba mioi aduna aikoi bo hek yaning da ba wa hek nganglakpada aikoi na nungsiba ngamde adubu ishor gi nungsibadi ekoina khange agape love unconditional nangna adu tawbagi amasung aina si tawbibagi nangna adu tawbiyo haina nungsiba nate adubu phatraba hingningai matik chadraba aduguma nungsiba ado phangpham supthok thokba adubu ishor na nungsibi bane madugi agape love ado aikoi ngonda su layo haibane maramdi aikoi christian oirabadi ishor bu khange haina aikoi hairagani adubu ishor bu khanglabadi haireba nungsiba do ekoi ngonda laigadabani haibase ekoina khangse Isaiah chapter 14 verse 12 to 14 pawba amasung Ezekiel 28 verse 12 to 17 pawba paba kanda Lucifer the morning star aduna sargada karmaina pap ta khibra haibedo ekoina khangi ekoina tamba phangbadi ekoige pastor evangelist amasung ekoina ngasi pawba tabadi the first sin ever committed by Lucifer was the sin of pride pongbagi chau thokpagi pap se ihan hana Lucifer na commit tawki haina aikoi bu tambi takpi rae hoi madu lale haiba nate adu bunga si lesson asina aikoi bu mayek sengna uhan biye madudi ishor Lucifer na pap sargada takhi base ihan hanba the primary sin mahangna ihan hana langji khipa pap adudi lack of love nungsiba watpa ishor bu nungsiba ngamdaba adudige pong thokpa haibase lakhi bani haibase aikoina sumaina khangse
Aduna so the root cause of all sins is lack of love. Pap khudingmak ki haurak phamse kadai dagira haina ekoina phajana biblically ekoina deep theology tawrak asmaina study tawbakanda amasung asigi parana ekoibu utpi base pap khudingmak ki haurak phamse nungsiba watpagini haibase ekoibu ngasi takpi duna leye. Matthew 14 gi verse 12 takari haye love of many will grow cold wayelia thangchat taba phat taba maramma haujiti nungsiba mi khudingmak ki nungsiba se asum tapna handarak kani ngasi handarak tuna laye adubu ishor na haibadi kariguma nang na aibu khangi hairadi nangona nungsiba adu laigedabane haibase ngasi ge parana ekhoibu takpi bane. After the fall, if amasung Adam na Eden gi ingkol da pap ta kharba matamda things become ugly. Hauri paliba lengli oliba pumna ma ase phattaba bad to worse. Phattaba dagi phattaba dum matang tingkhang haurakhi kari tawrakhi asiba masa khanglakhi sumaine yamna phattana taibang pan ase lakhi. Genesis 6 ki 5 da ishor na kari haye miyoi bagi the thoughts of the heart thamoi da khaliba wakhan se are all evil. Phattaba ngakta miyoi bagi wakhan da phau khre haina ishor na haye masi se kari gira hairaga aikhoina pap ta khrabagi tungda ishor gi haiba adu indabagi tungda nungsiba adu watharakpagi maramna phattaba mayam ase haurakkhibani haibase aikhoina khangse. Karigumba aikhoigi wakhan sina phattaba tardi if our thoughts are evil aikhoigi wakhan sina phattaba tardi definitely or eventually our actions will be evil. Aikhoigi thabak aikhoigi tawthorak makhuding mak asisu adum phattabagi mami fall result ado sumaina phangani haibse aikhoina khangse. Aduna ishorna miyoiba ase adukki matik phatre haibse urga miyoiba bo adukki matik nungsiraga mana amuka migi damakta miyoiba gi damakta a second chance ani shuba khudong chaba ado pinena bagi damak haina ishorna adu amasung ani shuba chance ase pu piraga amuka fresh start new beginning amuka ishorga naknana nungsiba ado laina hingsanu haina ishorna flood nawa gi flood ising ichaw pirak laga manghan bi ki taibang pan ase adubo ising ichaw ado manghal laga amuka nawa gi family di gi taibang pan ase amuk semga lai adubo ishor bu nungsiba di laira duna aikoina bible da phang paba phangi miyoibana ishor bu nungsiba watpadagi magi wa adu thajadraga hojikti kri tawre tower of babel ase sagat pa hauki. Aduna masina takpadi aikoida kriraga human heart is not ready to know God. Ishor ase nungsibane amasung ishor ase aikoibu kanbibane haibase asi khangna ba ready tawde miyoibagi wakhanna maramdi krigi there is a lack of love nungsiba laidabagi kanabu nungsiba laidaba ishor bu nungsiba laidabadagi pomna mak ase sumaina mathang tarake. Newton's law of gravitation aikoina lairik ta sumaina tamme Newton's law na aikoi bu tambi ba se karira hairaga aikoina khangda ba se karira Newton's law gravitational force ase taibang panda laiba adu khaknate adubu sarga malem pomna mak adusu gravitational force ase laiye haibase aikoina khange maram aduna sun moon stars mayam amasung prithvi mayam ase in the space aikoi yanduna lairibane. Masise gravitational force na asumaina nam thaba natraga gravitational force laitaba haiba pumna mak ase ishor na sembi bane ishor gi power makhada chalai ri ba ngaktne. Sometimes aikoina khalle madudi it is because of that old serpent the Satan pap aikoi ngonda lakli base awa anang thengnari base kanadagira hairaga Lucifer haireba Satan mi phatta adudagi lakpani ne haina aikoi gi maran ase aikoi pap ase Lucifer ngonda aikoina transfer tawnana ba accuse tawnana ba blame tawnana ba aikoina sometimes we try aikoi ama honai adubu kari hainga sigilation the same freedom the freedom inherent in love Lucifer the PB kiba freedom ningkha tamba nungsibagi manungda ningkha tamba
ꯑꯗꯨꯃꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯄꯤꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯗ ꯐꯪꯉꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯞ ꯇꯥꯔꯤꯕꯁꯦ ꯍꯣꯏ ꯂꯨꯁꯤꯐꯔ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯄꯥꯞꯇ ꯄꯨꯁꯤꯟꯕꯤꯌꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯔꯨꯠ ꯀꯣꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯐꯖꯅ ꯌꯦꯡꯂꯨꯔꯕꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯉꯝꯗꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯄꯒꯤ ꯄꯥꯞ ꯑꯁꯦ ꯁꯩꯇꯥꯟꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯁꯦ ꯃꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯑꯋꯦ ꯂꯦꯁꯟ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ our thoughts our heart ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯟꯗꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ is the most deceitful of all ꯄꯣꯠ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠꯄꯗꯣ ꯃꯁꯤꯅꯦ ꯍꯥꯏꯌꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯄꯥꯞ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯄꯥꯞ ꯁꯤꯟꯍꯜꯂꯦ ꯀꯔꯤ ꯄꯥꯞ ꯄꯤꯍꯜꯂꯦ ꯍꯥꯏꯔꯒ a sin of not loving God ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯗꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯟꯅ ꯐꯥꯎꯔꯛꯄꯅꯦ ꯑꯗꯨꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯑꯦ ꯊꯃꯣꯏꯗꯒꯤ ꯂꯥꯛꯄꯁꯦ ꯀꯔꯤ ꯄꯥꯞꯂ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯪꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯁꯦꯡꯕꯃꯛ the primary sin ꯑꯍꯥꯟꯕ ꯄꯥꯞ ꯑꯗꯨꯗꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯅꯦ ꯍꯣꯏ ꯁꯩꯇꯥꯟ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ freely accessible ꯑꯗꯨꯝ ꯃꯥꯅ ꯑꯗꯨ ꯌꯥꯝꯅ access ꯇꯧꯕ ꯌꯥꯏ ꯃꯃꯟ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ we human ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ freely access ꯇꯧꯅꯤꯡꯉꯥꯏ ꯏꯁꯣꯔꯅ ꯑꯌꯥꯕ ꯄꯤꯕꯤꯌꯦ ꯑꯩꯈꯣꯏ access ꯇꯧꯗꯨꯅꯁꯨ ꯂꯩꯌꯦ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ openly rebel against God ꯏꯁꯣꯔꯕꯨ openly rebel ꯇꯧꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯏꯁꯣꯔꯕꯨ rebel ꯇꯧꯔꯒ ꯂꯩꯌꯦ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯑꯗꯨ ꯋꯥꯠꯊꯔꯛꯄꯒꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ thoughts ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯍꯟꯕ ꯇꯥꯏ ꯃꯁꯤ ꯆꯨꯝꯊꯣꯛꯂꯕ ꯀꯥꯟꯗꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯅꯛꯅꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯦꯁꯟꯅ ꯑꯩꯈꯣꯏꯕు ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯦ our heart our thoughts ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ should be guarded properly ꯐꯖꯅ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯂꯣꯏꯅꯕ ꯇꯥꯏ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯅꯅꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯊꯣꯛꯅꯅꯕ ꯀꯣꯛꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯊꯣꯛꯅꯅꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯋꯥꯈꯜ ꯊꯣꯛꯅꯅꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯍꯥꯟꯅ ꯇꯧꯕ ꯇꯥꯏ ꯃꯔꯝꯗꯤ ꯃꯁꯤꯗ ꯈꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯁꯦ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯕ꯭ꯔꯥꯝ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯅ ꯀꯧꯕꯤꯈꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ Genesis chapter 11 Tower of Babel ꯃꯤꯁꯤꯡꯅ Babel ꯁꯥꯒꯠꯂꯒ ꯏꯁꯣꯔꯅ confusion ꯄꯨꯔꯛꯄꯤꯔꯒ ꯃꯤꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯩꯃꯥꯏꯗ scatter ꯇꯧꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯆꯥꯏꯈꯥꯏꯔꯒ ꯆꯦꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯝꯕꯨ ꯀꯧꯕꯤꯈꯤ ꯑꯃꯁꯨꯡ ꯑꯕ꯭ꯔꯥꯍꯝꯒꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯑꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯑꯁꯨꯃꯥꯏꯅ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯍꯥꯛ ꯍꯤꯡꯂꯝꯃꯦ ꯁꯤꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯤꯡꯒꯠꯈ꯭ꯔꯦ ꯃꯥꯅ ꯍꯤꯡꯒꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯌꯦ ꯒꯣꯁꯄꯦꯜ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟ ꯀꯆꯤꯟ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯂꯨꯔꯣ ꯍꯥꯏꯕꯒꯤ ꯀꯃꯤꯁꯟ ꯑꯗꯨ ꯄꯤꯔꯝꯃꯦ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯝꯕꯨ ꯀꯧꯕꯤꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗꯒꯤ generation mayam nangondagi hauna lakpa mayam ase aina bor pigini ko amasung nangna aigi achumba ase sando ko haina promise tawbi khiba commission tawbi khiba adumak Jesu Christa gi matamda mana sikrabagi tungda ekoi buchu the same commission the same promise ado ekoi ngonda sinaraga lay adu de karira ishorgi afaba wa pause sandok paga loinana aikhoidagi hauraga through us or because of us aikhoidagi hauraga amasung aikhoina maram oidana jati pumnamakta ishorgi bor ado phangba oisunu haibase ngasi ge lesson na aikhoibo sumaina takpi duna laye aduna masida aikhoigi amuka take away lesson aikhoi ngonda aikhoina lawjaningai ngasi aikhoigi tambi aikhoigi punsida aikhoina amuka sijinaningai kari amuka lawthoksirada God called out Abraham to preserve or rebuild the truth ishorna Abraham bo kaubi base achumba ado manghandaraga sumaina thamningai preserve tawningai amasung reveal asengba achumba asini ko haibado ishor gi plan ishor gi nungsiba ado phajana utpiningai Abraham bo ishorna kauthokpi khibine but adubo most importantly khwaidigi hena maru oibadi karira hairaga to spread the truth to all the people mioi pumnamakta jati pumnamakta ishorgi achumba ado sandok shanu haibagi maramna ishorna Abraham bu kaubibani so also
ꯑꯩꯈꯣꯏ ꯕꯨꯁꯨ ꯉꯁꯤ ꯃꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯦ ꯅꯪ ꯑꯩꯅ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯕ ꯅꯪ ꯑꯩꯅ ꯏꯁꯣꯔꯕꯨ ꯈꯪꯗꯨꯅ ꯂꯧꯁꯤꯜꯂꯒ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯤꯕꯁꯦ ꯏꯁꯣꯔꯅ ꯀꯧꯕꯤꯕꯅꯦ ꯀꯔꯤꯒꯤꯗꯃꯛ ꯑꯆꯨꯝꯕ ꯑꯗꯣ ꯄ꯭ꯔꯤꯖꯔꯚ ꯃꯥꯡꯍꯟꯗꯗꯅ ꯊꯝꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯗꯣ ꯑꯁꯤꯅꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄꯤꯅꯤꯡꯉꯥꯏ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕ ꯄꯥꯏꯈ꯭ꯔꯕ ꯎꯈ꯭ꯔꯕ ꯇꯪꯈ꯭ꯔꯕ ꯑꯆꯨꯝꯕ ꯑꯁꯦ ꯃꯤ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ we should not be satisfied or content with the privilege of being an Adventist a seeds of Abraham기 chara oikre aikoidi 7-day Adventist oikre aikoidi Jisu Christa bu khangre aikoidi call out group oikre haina aikoi satisfy pen thoraga maduda content oraga aikoi tumina phamba leiba yade haibase aikoi ngasi ge lesson asina aikoi bu takpi raga laye karigumba nang aise Abraham seed oikrabadi Abraham gi charon suron oikrabadi achumbudu nangonda laikrabadi we should go out and reveal the truth to everyone. Miyoi khuding makta chat thoklaga achumbado asine ishorgi plan adu asine amasung ishorgi nungsiba se asine habse aikhoina ngang thokadabani habse asigi parana sumaina aikoi bu tambiduna laye amuka sumaina aikhoina mathang yengtharakpa kanda the covenant has sit at Sinai gi chingthak ishorna Israel masa singa agreement tawna khibigi maramda aikhoina paba phange Egypt layringai de isorna with his miraculous hand angakpana thalaba sakti na thalaba khutna makhoibu Passover night door blood on the door spot Israel masa singe yum thong kuding de e tayo hairaga asibige angels aduna pass tawbi kiba Passover tawbi kiba amasung the exodus of Israel masa singe Egypt ge chathora kiba khongthang angakpani and the parting of the Red Sea Chaukraba Red Sea gi samudro tangkhai khairga Israel masa singbu puthokpi khiba asigumba angakpa mayam ase ekhoina uba phangi masi isorna karigi damakta asigumba angakpa mayam ase mahangna ullaga puthok khibra hairga is simply to show that God cares for his people Ishorna magi mi singbo adukki matik nungsiye adukki matik luna khanbi habdu utningai and God redeems his people no matter what Kari oirabasu miyoibagi mitta it is impossible oi thok loidabani haina khallabasu ishorna magi mi singbu nungsiba ado angakpaga loinana utlaga madu ching thokpi bane haibase ekhoina asumaina ngasi gi parada su asumaina tambiduna laye why did God call out people of Israelite from the Egypt with many stunning dramatic sin karigi damakta angakpa kayana ishorna Israel masa singbu Egypt gi kauthok khibra haibado aina so hojik haikre ishorna makoi bu kauthok pi base karigi ra hairaga to build God's nation which will become a light bearer to the earth Israel masa singbu kauthok pi base ishorna magi jati achumba adubu paiba jati achumba adubu phongdokpa jati amasung madu paiba khakna tadana madubu lausinba khakna tadana to become a light bearer achumba adu taibang pan pumnamakta sandok ningai mangal oiningai haina Israel masa singbu ishorna kauthok pi khibane it is not that Israel masa singna yamna phabagi dharma chenbagi ishor khangbagi Makoi bu kauthok pi banate adubu isorgi instrument oiningai achumba adu uthaningai isorgi nungsiba adu uthaningai haina Israel masa singbu kaubi khibane haibase ekhoina khange hojikti Mount Sinai yorak paganda isorna makoi bu covenant agreement isorna wayalya thangpirga warep naba amaga anigi marakta party anigi marakta yanaba purakpa haibage thabak ado asumaina pangthokpa hauki aikhoina khangbadi karira hairga covenant haibase aikhoibu hurt tawningai amasung aikhoibu manghaningai aikhoibu awaba piningai nate adubu maside aikhoibu blessing bor piningai ne haibase je khange hoi curse attach karigumba nangna indrabadi maduda nangi awaba lei ko haibage serap curse adudi covenant aduda attest tawrame masise karigira aikhoige phattabado aikhoige awabado pininga aikhoibu phattaba pininga haina masigi curse ado attach tawba natte adubu masidi karira harga pap ase asini ko haibase utningai gi damakta nangna karigumba haiba indaba
Nachin ama hire ganangi tapang na ama hek taurabadi madugi wang mada masilay ko haibado kangan ningay gidamakta curse adu attached tawbani. Adubu curse adubu kiraga nang inningay haina di ishor na madu attached tawhan banate haibasisu amuka kangse. Hoy yathang mayam pikre adubu khwai digi maru oina the 10 commandment yathang tara adusu ishor na sumaina adumak piki. Masida aikoina Hebrew 9 gi verse 19 amasung 20 da parabadi whenever ishor gi warep na ba mayam adu puraga Israel masasingda sumaina tawo krigumba na koina masi illabadi ishor na koing on the bor pigni adubu krigumba na koina indradi ishor ge matak ishor na koi ge matakta masi gi serap lai ko haina Moses na Laurami masise na koi yaraba Israel masasing ingera haiba matamda yes we will do it haina khumki madu khumba matamda Howzik Hebrews chapter 9 verse 19-20 da pa bakanda Moses na covenant adu iriba gi lairik ki mathakta amasung people of Israel masasing gi mathakta ina sumaina chaibi ki sprinkled ina makhoi gi mathakta khekpi ki warep na ba hek loirak pa matamda why blood karigi damakra masida e seasonary se what is its significance masigi maru oibse karira haina aikoina yeng bakanda Hebrews 9 makhado patharabdi verse 22 da kari hai without the shedding of the blood there is no remission of sin pap kokpi ba hai base e tabi ba yaudana pap kokpi ba ngamde ko hai badu uhanningai gi damakta masise matam aduda sumaina season na kibene because life is at blood punsi haibse e da laye haibse uhaningai gi damakta e tabi ba yaudana pap kokpi ba laite nakoi na kari gumba masida lalabadi nakoi pap gi atong na siba tabani maduna tredinang gi pap adu kokpi ba chance laiti ko haibadu uningai ne amasung maduga loina na nongmadi ishor gi macha yaw macha aduna ai khoi gi damakta miyoiba jati gi damakta cross ta e tabiraga ai khoi pumnamak ki pap ase magi e aduna chamthok pigani haibadu su utningai maduda e adu season khibane haibse ngasi gi parana ai khoi bu tambiraga laye masida amuka ai khoi gi take away lesson ai khoi na ngasi lawgadaba ai khoi da season agadaba kana basing adudi karira harga no matter how hard we try ai khoi na kayamuk try torabasu kayamuk hotnarabasu ai khoi gi pap adu ai khoi isa itom dana kok pangamde maramdi nang gi pap kok ke haradi e taba yaw tabani e tage harbadi nang siba tabani aduna ai khoi na kayamuk try toragasu ai khoi gi pap ase itha itom dana kok pangamde haibse ai khoi na khangse aduga amuka if we are to do that I know say hi ki bugum na ekoi ge pap kok se ha de ekoi si bataye pap amuka e ta bataye and we should raise again amuka Jisu Christa gum na ekoi hingal laga anau ba punsi adu hing bataye adu kana na su taibang pan asida ngamde but adu bu masida ekoi ge da aphaba wa paw de karira harga Jisu Christa na anau ba covenant or a better covenant adu pb ki Howzik aribagi covenant adu de kri hai nang na masi pap tawrabadi e tagadawani yaw purak patare ai sibi yadabagi maramna adubo howzik ti Jisu Christa gi matamda a better covenant nangi e taningai darkar laite amuga yaw gi e season naningai darkar laitre adubo ai gi e asina nakoi pumna makki damakta pap kok piba adu pibi khrabani ko haibase ekoi bu ko haibi ramme madune ekoina that is called grace Thousal hai na ngasi ekhoina hai na rebse masi kari gisun kari busunate thousal hai bse kari ra ekhoina sigada bodo ekhoi ge pap ge atoman ekhoina phangada bodo nang phanglunu modo ai pubi regi ko nang ge pap ado kok pi regi ko hai na mana cross matak ta sibi khiba adubo grace hai na kaubane madubo ekhoina understand phajana tause achumaina light Israel masasingi matam dagumna aikoi so God is making a covenant with us today ngasi so aikoi bo Jisu Christ na covenant aikoi ngon da pi raga laye madudi karira harga our duty aikoi gi thodang adudi hoi to agree with and obey the covenant Jesus made Jisu Christ na magi covenant anobo rep na bo oina better covenant oina mana I ta khiba ado o asise ai gi damak ni ko habado low sin baga loina na obey
illaga chatpa adu ekhoi gi thodang ni madumak ne Jisu Kristana ngasi paleba ekhoi ga better covenant or natraga anauba warep naba new covenant bibi khibdo maduge makha da changba khuding makna aran khumam phangani habisisu ekhoi bu utpiraga lay loislak pasida apostasy and punishment ekhoi ni yengba matamda covenant warep naba haibase party ani leifam thoe amaduna haibada party amana agreement tawbatai agree tawbatai karigumba agree tawdrabadi covenant ado success oidre habse ekhoi na khange the covenant says covenant na kri haye if you obey nang na haiba in labadi then there is always a blessing thouza lay go bor lay go nang na hairiba illiba makhai Exodus 19 gi verse 5 ta si iduna lay if karigumba nang na masise yarabadi ishor gi blessing nang on the lay haibase hai amuka verse 8 ta ekoina parabadi Exodus 19 gi verse 8 ta parabadi makoina Israel masasing na kari hai yes we would hoi ekoina ingani haina they are very quick to answer yes yamna thuna makoi khumki khandaba yaw khide haibase ekoina khange adubu Israel masasinga Ishorga tauna kiba covenant Ishorna condition mayam piraga nang na haiba illadi bor laire nang na karigumba haiba indrabadi nangi nathakta curse lay ko masina koi kramai tawgera harga Israel masasingna Ishorna haiba khudingmak ekoina ingani haina khumkibanina hojik the covenant was made covenant adu same kre but makoi gi masina yes hai krabasu makoi gi action na di no hairaga makoi na haiba adu sup tau khide they fail to do makoi na yes hai khibadu makoi thabak oina practice oina puthok pangam khidabagi maramna the yes were not put into action the tham khidabagi maramna and so God let them wander in the wilderness for 40 years chahini phu ishorna makoi bu wilderness ta asumaina wanderer oina asumaina chathalamki numit ni phuni de yogadaba lambi ado nip chahi ni phu changhalaga ishorna pubiki the main reason of covenant failure were the lack of faith where the lack of trust covenant ado ishorna asi hairaga mioi bana hoi hairaga tawba ngam khidabado karigira maru oiba khwaidigi makok oiba reasons maram adudi karira harga thajaba watpa ishor gi wahai aduda thajaba watpa hoi makoi kayamuk ishor gi miraculous hands mayam ukhiye adubu madu una mamit magna una makoi adu in khide karigi thajaba watpa lack of trust thajaba watpa haiba asine aduna ngasidi maduna maram oirga people of Israel asi experience first hands God's miraculous deliverance ado makoina phangki ado makoina lausin bi kide they have seen with their own eyes mamit makna ukhi magi punsi de mak experience toki but they fail to trust him ishor bo makoi thajaba ngam khideraga covenant ado sumaina break tawraga lakhi take away lesson ekoi ngon nga sina masina ekoi bo kari amuka tambiri light Israel masa singum na ekoi so we are quick to say yes ekoi so ngasi hoi hainingai ekoi yamna laye we are quick to say yes and become Christian hekta hoi hairaga ekoi Christian oira but slow to obey in badi ekoi yamna tappe habse khange we think that ekoi ase covenant Jisu Christa ga ishor ga ekoina baptize tawba numita covenant tawraga ekoina bow lawraga wasak lawraga ekoina khut thanga khebdo it is just a norm or duty masidi chatnabi ne hana irai na ekoi sumaina khandoe after a month tha amagi matungda or chahi amagi matungda or kanagumagi midi up the nongmagi matungda amuka ekoi gi bow sing ado loina ekoi thugairaga hinglaga laye habse ekoina khange masi karigira a lack of disobedience or lack of trust thajaba wat padagi hojikte haiba in ba haiba do ekoi ngonda lairaktre madumaina ishorna Israel masa singbo haiba in the bagi thajadabagi covenant adubu in the bagi maram na makoi bo chahi ni phu awa anang khanghalaga lambi da purakhiba adugumna ngasi so ekoi bo ishorna covenant asipi duna lay karigumba ekoi gi sinna hoi haina covenant ado ekoi agree tawraga baptize tawkre Christian tawkre adubo ekoi gi thabakti same as those of Israel masa singa ekoi chap mana duna leibra haibse ekoi na kange we heard the truth Israel masa singom na achumba do ekoi khangkre
We have the truth aikoi gi khut ta achumba do laikre. We agreed with the truth achumba do aikoi yakre. But the only thing we lack, and which is the most important part, is the obedience. Put into action. Achumba do khange ure tare experience tore paiduna laire yakre adubo aikoi ngon do what live se karira haraga thazaba amasung haiba inba. Aikoina hoi hai kibado aikoina thabak ta hingdok taba. Living out what we claim to be. Aikoi Christian ne haina chin na khak hai ba natraga. Aikoi gi thabak ta aikoi mase hingdok pase darkar ta ye habse ngasi ge lesson na aikoi bo takpi tambiraga lai. Hoi. In a nutshell, para asigi loina sumaina loisilak pada Preamble to Deuteronomy. Deuteronomy se aikoi kramaina understand daw gadra hair bakanda. Aikoi na ishor ase kanano hai bse ahan ba aikoi khang batae. Maramdi mase khangdra badi aikoi pumnama ase aremba oigani. Aduna karigumba aikoina isinina aikoi gi kairoi lekai singbu aigi thamoi da nungsiba haibadu yaudra nang Christian oirabasu karisu natte haibase ngasibu aikoi bu tambiraga le maramde ishor ase nungsibane ishor na nungsibagi maramna juk kayada miyoi kaya mana magi achumbadu uthokningai haina mana miyoi kaya bu preserve tawraga call out tawraga mana yokhalaki karigi damak tamakoi bo yokhalaki bra makoi phabagira natte makoi bo kauthokpi basina mi khudingmakta jat khudingmakta nation khudingmakta ishor gi achumbadu uthokningai haibage purpose ta kauthoki bane. That is the present truth that we find today in the book of Deuteronomy. Deuteronomy the aikoina present truth ubase karira arga. The truth should be revealed to everyone now and then. Matam aduda su hauzik shu ishor ge achumbudo taibang pan pumna makta aikoina khanghan gadabane haibase masine present truth. Tabi riba mayam da ishor na bor piba oishnu mathangi hapta da aikoi amuka anauba paraga aikoi loina na amuka thengna se kanagumna parada mathangi lakadaba parada nokoina comment towning ba share towning ba question towning ba lairadi makha da piriba aigi telephone number asida WhatsApp tawbiyo call tawbiyo aduga aikoina khoigi wahang sing na khoigi comment sing adu aikoi lokhat charaga aikoina amuka nainaraga aikoigi best level da aikoi answer piningai aikoina hotna jage aduna aikoi mathangi hapta da su aikoi asumaina aphaba matam ase aikoi loba phangdri phau tabiriba mayambu ishorna bor pibiba oishino.